ꯑꯩ ꯕꯣꯔꯥ ꯑꯃ ꯍꯥꯞꯆꯔꯒꯦ ꯁꯤꯡꯖꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯖꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯍꯣꯏ ꯕꯥꯏꯛꯁꯦ ꯃꯌꯥꯝ ꯋꯥꯍꯟꯕ ꯃꯈꯣꯏꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯥꯝ ꯍꯥꯎꯅꯤ ꯈꯟꯖꯩ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯕꯣꯠ ꯏꯔꯣꯝꯕꯅꯦꯕ ꯁꯦꯕꯣꯠ ꯀꯥꯂꯨꯒ ꯏꯔꯣꯝꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯅꯥꯀꯟꯗ ꯀꯩꯅꯣ ꯂꯩꯔꯦ ꯕꯣꯔꯥ ꯈꯔ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯔꯦꯁꯤꯄꯤꯗꯨꯅꯦꯕꯀꯣ ꯁꯤꯗ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ ꯀꯣꯕꯤ ꯃꯅꯥ ꯀꯣꯠꯅꯕ ꯀꯩꯅꯣ ꯈꯔ ꯀꯣꯠꯅꯕ ꯆꯥꯅꯕꯅꯦꯕꯀꯣ ꯁꯤꯗ ꯁꯤꯡꯖꯨ ꯈꯔ ꯑꯃ ꯁꯦꯝꯒꯦ ꯇꯧꯕꯅꯤ ꯁꯤꯡꯖꯨ ꯁꯦꯝꯅꯕ ꯄꯣꯠꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯁꯤꯗ ꯃꯤꯃꯤ ꯂꯩꯔꯦꯀꯣ ꯃꯤꯃꯤ ꯁꯤꯗꯗꯤ ꯃꯤꯃꯤꯗꯤ ꯐꯪꯉꯦ ꯑꯗꯨ ꯑꯩ ꯋꯥꯏ ꯑꯣꯏꯅ ꯂꯩꯖꯔꯦ ꯋꯥꯏ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯃꯤꯃꯤꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯁꯤ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯑꯝꯇ ꯁꯦꯝꯕꯤꯒꯦꯀꯣ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯁꯦꯝꯖꯤꯜꯂꯒꯦ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯞꯅꯤꯡꯉꯦꯕ ꯑꯩ ꯁꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯂꯩꯔꯦ ꯑꯗ ꯁꯤꯗ ꯑꯃꯦꯠꯄ ꯂꯩꯔꯦꯀꯣ ꯀꯩꯅꯣꯒꯤ ꯌꯥꯝ ꯑꯩ ꯈꯨꯠ ꯍꯥꯟꯅ ꯍꯥꯝꯖꯔꯦ ꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦ ꯐꯥꯔꯁꯁꯤꯗꯤ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯄꯣꯏꯒꯠꯂꯒꯦ ꯑꯗꯣ ꯐꯥꯔꯁ ꯕꯥꯏꯠꯁꯤꯗꯤ ꯑꯩ ꯕꯣꯔꯥꯁꯦ ꯑꯃ ꯍꯥꯞꯆꯔꯒꯦ ꯁꯤꯡꯖꯨ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯟꯖꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯋꯥ ꯏꯔꯣꯝꯕ ꯉꯁꯤꯒꯤ ꯁꯦꯕꯣꯠꯁꯤ ꯆꯥꯗꯕ ꯀꯨꯏꯔꯦꯕ ꯑꯩꯅ ꯁꯦꯕꯣꯠ ꯑꯣꯏꯅ ꯂꯣꯜꯂ ꯆꯥꯒꯦꯅ ꯑꯗꯨꯃꯥꯏꯅ ꯁꯦꯕꯣꯠ ꯂꯩꯔꯛꯄꯅꯦꯕ ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯕꯣꯔꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯎꯠꯈꯤꯕ ꯔꯦꯁꯤꯄꯤꯗꯣ ꯑꯗꯨꯒꯤꯗꯣ ꯑꯝꯇꯪ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯁꯛꯈꯪ ꯃꯆꯥꯅ ꯈꯤꯇꯪ ꯈꯪꯍꯧꯗ꯭ꯔꯦꯕ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯅꯤ ꯑꯂꯨꯒꯤ ꯑꯣꯏꯅ ꯇꯧꯕꯅꯤꯀꯣ ꯑꯂꯨ ꯑꯣꯏꯅ ꯁꯦꯝꯖꯕ ꯃꯌꯥꯝ ꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯨꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯍꯧꯕꯗ ꯀꯩꯅꯣꯝ ꯇꯧꯔꯒ ꯍꯥꯞꯆꯤꯜꯂꯁꯨ ꯕꯣꯔꯥ ꯍꯧꯕꯁꯦ ꯁꯤ ꯃꯌꯥꯝ ꯅꯩꯔꯦ ꯁꯤꯗꯤ ꯆꯥꯎꯔꯦ ꯕꯥꯏꯛꯁꯦ ꯃꯩꯁꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯤ ꯃꯣꯔꯣꯛ ꯈꯔ ꯇꯧꯋꯦ
ꯃꯌꯥꯝ ꯏꯔꯣꯝꯕꯗ ꯁꯤꯡꯖꯨ ꯀꯔꯤꯅꯨꯡꯗ ꯁꯨꯔꯨꯕꯅꯣꯗ ꯍꯦꯛ ꯌꯧꯋꯤ ꯃꯌꯥꯝ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯦ ꯏꯁꯤꯡ ꯈꯤꯇꯪ ꯂꯧꯖꯔꯨꯒꯦꯀꯣ ꯈꯨꯠꯇ ꯁꯥꯔꯦꯀꯣ ꯈꯨꯠꯇ ꯁꯥꯏꯍꯦ ꯁꯤꯡꯖꯨꯁꯦ
Mau tayo. O paano sa Singju? Maksud tuh saya sih deh. Aji Elsa itu tahu ini pak. Ya ada mau aku saja deh. Mem lo ko. Mem ado ngasih di matang saja lu senjage. Matang dia nunggu video mau kan dona ujarage. Audi ngasih dia matang saja mem di kan ngabe atang jari.